Chassad amadi sampuigi khunjasingi irang nemthakhrei khul anigi lusingbasing yauna punna phaminaduna yanaba purakhrei sakangdabasingna pamlong mai tharambadagi nakal anigi marakta wakhal tanakhidabani kanglupki oiba irang oina puthoknaba sinbiganu lupsing duga ngasi nongthul phongbasi phongda ngasigi March ki tang 13 ngarang kamjong district ki Chassad amadi sampui khulgi khunjasingi marakta khatna sainaba thokpadagi yumsa mag yankairu mai sakiba adugi matangda khul anigi marakta ungkhatnaba lairamba adu khul anigi lusingbasing yauna kanglup ani sigi CSO singapuna phaminaduna yanaba purakpadagi irang nemthakre hairi khul anigi CSO sing amadi khulgi lusingbasing yauna punna phaminakiba aduda Chassad amadi sampui khulgi marakta thokiba thawdo adu kanglupki irang oina puthokpidanabasu apel tawkhi hiramasigi matangna ngasi ukhul district ki headquarter da leiba tangkhul nagalong gi office ta pangthokpa pawgi mifam amada tangkhul nagalong gi president Hopingsan Simrena Paumising Haiki, Narang Tokiba Taudo Adu Lebaktiba Taudokni, Taudo Asi Sakang the Bakarana Pamlo Mai Taram Badagi Kul Anigi Marakta, Pau Pona Hodabadagi Tolakpani, Chassad Amasum Sampui Kul Gimarakta Hana Nungana the Bakara Lakiba Aduna Maram Oiduna, Taudo Asi Kanglup Kitakta Putoktuna Irang Asi Thorakibani Adubu, Hausi Irang Asi Yasinabagi Takta Laktuna Irang Nemtakre, Taudo Asigi Matanga Ukul District Kuki NPG wari sanakre makha tana pamdaba thokdoksing thoktana phaminaduna lusinnaminaragani oiragliba phibam asida TNL gi president na lusingba tangkhul chief association gi miyut singsu yawba tangkhul gi tongan ba lup singna yengsinkre khongset asida nakalani gi marakta lainariba nungaitaba thawdo asi kanglup ki irang oina pukhattana ba nakal anina wakhal taminakre thawdo asigi matangna ukul district ki Kuki NPG kangbu amasu KSO gi kangbusu hiram asigi matangda kupna wari sanakibaga loinana hauzik khul anigi marakta lainariba ungkhatnariba asi nemthakre loinana nakal anina su pukning phathna lainabasu appeal tawkhi loinana thawdo asi matawkramna thokhibano haibigi matangda su kupna thijilagani matungna siguma thawdo asi thoktanabasu mari lainabasingna hotnaminanaba appeal tawkhi thawdo asi miyoi kharana communal gi mawongda puthokhtuna miyamda lan uhanba asi tawbigano loinana thawdo asiga mari lainana NSN am pusilakpa asisu tawbigano amaromda Manipur lengakna khudakta thawdo asida akan mamijeng sangbirakpabusu TNL na thakatpa phungdor agli panbaya badi Chassad khulgi yumsa magi yangkhairom sampui khulgi khunjasing na mai tharame haibigi thawdokta Chassad amasum sampui khulgi khunjasing gi marakta ungkhatna duna lakhibani aduga mayam sisna haji oibigi phibamni aduga ai matungna pajaraktriba matek content matek asina mamangna thokriba matawkramna tholakpon adugi matangdani mayam puna taminner Khul anigi khunjasing khatna sainarakpadagi Chassata yumsa magi yangkhairom mai sakrei mobile internet service thingjinkrei mara leibasing thidokhanaba committee semkrei ngase ayuk phongkibasi phongdagini myam hajikti mobile internet service hangdokrei aduga miyoi ani khatnabada kanglupki oiba wafam pusillaga lana sandokpagi thawong tawbiganu CM makhataba pawtaminasi Kamjong district manungsana leiba khul anigi khunjasing khatna sainarakpadagi Chassata yumsa magi yangkhairom mai sakrei security gi akanma section tharong lokhatkrei irang adubu laksinabagi dama Kamjong district DC na mafam aduda CRPC gi section chamaga nifu marigi makhada athingba thamkrei mafam aduda pamdaba thakdoksing makhatana tholakpa thingnabagi dama Manipur police ki ADGP Kailuna lusingba special commando team amasu kem tawduna lekhre amaromda aranba paw sandoktuna pamdaba thawdoksing tholakpa thingnanabagi Manipur lenga ki special secretary homna thokiba order amana khudaktagi mobile internet service numit humnigi oina thingjinkhre thawdo adu matawkramna thokibano khangdoknaba amadi mara leibasing thidokhanaba lengakna committee amasu semkhre Sampui hairiba afam asigi matangda Chassad amasum Kamjong khul ani asi matam kharagi mamanggi yanaduna lakpani ngarang lamai chakpada yum ama maina waiduna sakraba matungda ngasi ayuktagi hauna nakal anigi marakta ungkhatnaba thoktuna khatna sainar khibani hairi khana sainaduna yumsa magi yangkhairom mai sakiba thawdo asigi matangda Deputy Chief Minister Waijoy Kumarna lusingba ministry team amana ungkhatnariba nakal anigi miyoising unakhre khunjasing unaduna Chassata oiragliba phibamsing yengsinkhib aduda Education Minister TS Radhesyam B Hangkhan Lien Letpau Hawkip MLA K Laisio Khasim Basum DC Kamjong amadi Home Commissioner Sar Yaki Ministry team aduna khunjasing unaduna thawdok thokliba mafam adugi phibam yengsiluraba tungda
CM Secretariat pangthokkiba pawgi mifam amada Chief Minister N Biren haiki Kamjong District ki manung chanba Chassad village da khul anigi khunjasing khatna chainaba thoktuna yumsa mag yankairom mai sakiba thawdok asi nungaitaba amasum thokaningdaba thawdokni thawdok asi Manipur lengakna yamna haksina lawi hojikti khatna chainabagi thawdok asi mapung phana laksinba ngamlabanina miyamna mipainingai oidre thawdok asida awaba taraba imung manung singdesu angama mateng pangani loinena mara leibasing thidoktuna serak pigani mahakna haiki yamna lebak thiba hairagadi kanaguma miyoi ani khatnabada kanglupki oiba wafam pusinduna lana sandokpagi thawong asini thawdok asibu yengsinabagidama akhanaba committee ama semle committee asigi chairman additional chief secretary Dr. Suresh Arthurna oiragani members singna DIG intelligence asin hokip amasum joint secretary Lakisat ngamsa kasungni committee asina numit 10 gi manungda report thigalaba matungda mara leibasingi mathakta logi matungina action lokhatkani thawdok aduda yum mai sakibadagi laifam laitraba miyoi kya Assam Rifles ki camda changjafam piduna lairi hayengmak thawdok thokfamda medical team ga loinana relief material sing tharagani athubagi oina blanket chatruk ten chama thaknaba ising amadi mathau taba polam kya awaba tarabasing phangalagani thawdok asi phurup amaga atopa phurup amaga khatnaba nate isam chamna lokfam amagi matangda khatnabani pamdaba thawdok sing thonabagi damakta kuki NP gi maikedi gi lawkiba thawdang busu lengangna thagatli thawdok thokfam aduda thajinkiba ahenba security personnel singna makhatana pamdaba thawdok sing thawandana yamna kupna senari maram asina Manipur da amari mapanda lairiba miyoi singna social media da lana pauk sandoknaba honabigano thawdok asigi matangda lengangna paikhat kiliba tabak thorang singgi matangda mayek siengba paulo biyu haina su minister makhatana phongdorakli